Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipuri Bulletin mikhalgi adi suba tangka ki hausik bot thadanari ayuk pung 13 phawbada apunbigi oina sada konipan dasmik ama mapan gi sangda bot thadanakre hausik phawbudi santi oina bot thadanari nataba thodok thobagi pau leite Numit nini sathagadaba Dr. Kamal International Manipuri Literature Festival Shillong lisingani konithoi ngasidigi Shillong da hokre amasung lal nanglaba Ukraine dagi hausik phawbada Bharat maza lising 13 hena puthoraglai Leibag asida hausik wariba COVID-19 gi phibam yanglaga tabiriba singna laisat asidagi ngak thoknaba makhage niyom singang na satpina bahajari vaccine kapa yarba mipung puding mak suksoi soidana vaccine kapthok payu face mask upiyu social distancing sungsoi soidana ngak piyu amadi khut sa sengna hamdok piyu mai bit sengna tathok piyu hausik mapung ai pau Manipur Bulletin mikhalgi ani suba tangka ki hausik bot thadnari ayuk pung 13 phawbada apunbagi oina sada konipan dasmik ama mapan gi sangda bot thadanakre Masigi manungda Jiribamda sada 13 dasmik taruk nipan Thobalda sada 18 dasmik manga Sandelda kunipan dasmik animari Senapatida sada 13 dasmik nipan taruk Tamenglongda sada 10 dasmik mari ama masung Ukhrulda sada 13 dasmik taruk ki sangda bot thadanakre Ayuk pung 3 tagi bot thadaraba hauki nungthil pung mari de loisankani Mikal pangthok liba kendra singi polling station ayamada bot hadaba haugadaba matab yamna walingai digi hauna voter singna pareng sana lebnaduna ngaiduna leiba oi haujik su pareng sana adumak lebnari haujik phawbagi oinadi nataba thodok thobagi paw leite santi oina bot thadanari takakasida jila taragi Vidhan Sabha kendra kunithoi da bot thadanari jila sing adudi Thobal Kaksing Jiribam Sandel Tengnopal Tamenglong None Senapati Ukhrul amasung Kamjong ni Voter lak nipan henmana nupi ani yauna punna mere marudrani thoigi maraibak lepkani mikhala sikidamak nupi khaktana mathau toba polling station sani kulumdo yauna punna polling station lisinga masani nifutare hangtokli Senapati jilagi Vidhan Sabha kendra ahum mau tadobi amasung karongda hausik bot thadanari basiki matangda ikoige Senapati paumi e hekini line da leire hekini Dwijamani Senapati Jila ki Vidhan Sabha Kendra ahum Mao Tadubi amasung karongda ayuk pung tarit tegi vote thadanaba haukre polling station chani kun nipanda voter lak ama lishing yangkai nipan henbana vote thadana gani Kendra ahum sida independent yauna mirep tarani thoina lamba thengnari jila sida model polling station ahum handokli ahummak nupi personal ngaktana chalaibani haujik phawbudi shanti oina vote thadanari ayuk pung mapan phawda chada tarahumdoi rom vote thadanakre kendra ahumakta changwangda vote thadanagadi haina asha tauri voter sing queue da yamna ngainari thorakpasu leptri Dwijamani Thagachari hekini Tamenglong amasung None jila da santi oina vote thadanari Aikoige None paumi agoi kamegi warol amuktasi agoi Dwijamani polling station sani tramathoi leiba None amasung Tamenglong jila anida santi oina bot thadanari ayu angan badigi hauna polling station singda queue pareng changna lepa uwi nupa voters digi nupi voters na masing yamna thokpa uwi handaki election da topa oina nupi khaktana mathau toba polling station nifuni ayuki pung tramathoi phawbagi poll percentage da 52 tamai AC da 17.01 lay 53 Tamenglong AC da 24.96 lay amasung 54 nungba AC da 18% ni 52 tamai AC gi polling station kharada irang macha thokpa pautai 54/12 nungnang polling station da EVM yadabadi khara thengna bot thadaba hauki adubu anauba EVM sinduna amuk bot thadaba hauki Dwijamani Thagasari agoi Ukhrul jila ge Vidhan Sabha kendra ahumda su santi oina bot thadanari aikoige Ukhrul paumi sorting simre haujik line da leire sorting Dwijamani ai hujik si 44/52 Ukhrul Ching John Miss School polling station ki mamang da leiri polling station asida voters 1200 krahen le sina 44 Ukhrul AC the voters quite a wang pa number 2 oye hujik ti shanti oina polling chathari post percentage si hujik ti 23 ki chang da leiri aina ubata boot app sichin basina polling process se khra hanthari bakum uye Thagasari sorting haujik aikoige Thobal paumi soibam binoi su line da leire binoi
Dwijamani Thawal amasung Kaksing districta miyamna hojik sati leina vote thadanari hojik ayuki pung 12 taba phawbuda district ani sigi apunbada chada kunthra gi changda vote thadanari security na pamdaba thokdok thoktanaba kanba checking tharang lokali hojik achi nuksa yamna saba marksida miyamna polling station mamangda sangna queue lepa udi ngasi vote thadanabagi queue lepa asidadi covid-19 gi SOP chadabagi mawongdi udri amaromda andaki mikal asida Thawal AC gi polling station niphumukta nupi polling personnel ngakna mathau tawri Dwijamani Thagachori Binoy Ziribam da su santi oina vote thadanari jila asida su nataba thodok thopagi paw leite tangka kasida BJP na kendra kunithoi makta makhoi gi mirep thadok le duga Indian National Congress na mirep tarani pan thadok le NPP na sitara mathoi NPF amasung JDU na tara RPI na ahum NCP amasung Shiv Sena na ani CPI amasung RJSP na sit amamamda mirep thagali Independent mirep tarani thoi su yauri Ani suba tangka ki mikal asida apunba sit kunithoi asige manungda sit ani sandela amasung nungba da mirep ani tamak hakthengna lamba thengnari Kendra manga dana mirep ahum kendra tareta mirep mari kendra manga da mirep manga kendra anida mirep taruk amasung kendra amada khwaidagi yamna mirep nipan na lamba thengnari Masak naiba mirep singe manungda hanagi Mukhyamantri Okrem Ibobi hanagi Upo Mukhyamantri Gaikhangam hauzik mantri oiriba Awangbong Niumai amasung LD Kho amadi sitting MLA kaya yauri Maraga sida ikhoigi Thawbal Paumi Soibam Binoina police ki paw paladun hai mikhalga mari leinabani haina singnaba thodok tangarang ahing Thawbal jilagi Wangjing Wangkhai de miyoi ama nongmaina panduna sire police na hai ahanbada Thawbal district hospital da laikandaraba matungda Imphal gi Ras Medi City da refer torupadagi ngasi nongalamdai de miyoi adu laikhidabani Makatana Tizili Maki Haksang Jenims ki mokta thamli tabiriba pawasi Akashvani Imphal dagini Manipuri Sahitya Parishad Meghalaya na sinba Dr. Kamal International Manipuri Literature Festival Shillong 2019 amasung Parishad asigi 13 suba sahigi mifam ngasidagi Manipur Rajbari Shillong da hokre Festival amasung mifam asi hayeng phawba sathagani Mifam adu hodoladuna kendra gi mapal thorama amasung shiksha gi Raja Mantri Dr. R.K. Ranjan Singh na hai Dr. Kamal gumba thoidok hendokna maguleraba aiba amana Manipuri Sahitya da toromliba dan kaidongai da kawba leiroi Magna iramba lairik sing amasung Manipuri Sahitya gi atei masak sing masoi taduna laikhraba Manipuri miyamda amuk hana khanganduna Manipuri Sahitya gi mahau amuk hana phangana bahona bahaibasi yamna maru oi Dr. Ranjan hai shiksha gi anoba thausil lakpaga loinana Dr. Kamal gumba ai basing na puthok lamba Sahitya gi masak sing tongan ba lol da handoktuna malem gi miyamda khangan bagi tangai phadablai Haudobagi thoramatu da Meghalaya Sarkar gi Arts and Culture Department gi Commissioner Frederick Roy Kharko Gorna Guest of Honor amasung Manipuri Sahitya Parishad Meghalaya gi President Muish Ningthaujamna Sabapati oikhi thoramatu da Manipur gi tongan ba lol amasung Sahitya gi lup kaya gi miyut singsu saruk yari Lan nanglaba Ukraine dagi hosik phawbada Bharat masa 13 hena puthorglai makhoi bu puthoraknaba paikhaliba Operation Ganga khongjel yangna singsilli Twitter daga si ayuk thagat pa warol amada mapal thoram Raja Mantri B Murali Dharanna Bharat ki mission sing mapal leibak singi sarkar sing amasung volunteer sing bu Operation Ganga da leptana tengpang bigidamak thagat khi ngarang mapal thoram mantraloi na hai hosik phawbada Bharat masa 10 hena Ukraine dagi ngamkhai lanthokrai mantraloi asigi machin chatpa misak Arindam Baksin hai haukiba pung kunmari da Bharat masa 10 rom puba flight taranipan thunglakhi magnai hauzik phawbada Ukraine ga yumnonaba leibak singdagi pairepa flight nipan thunglakrai lagliba pung kunmari asida Indian Air Force ki C-17 aircraft mari yauna punna flight 13 thunglagani Loisilakpada COVID-19 dagi ngaksonaba vaccine kapthokpa face mask upa phutaruk lagna leiba khutsamadi mai mi taru tanana thamba haiba asamba thongsing asi ngana sapinaba amuk hane ningsingjari aroibada maroiba pawmuk Manipur Bidhan Sabha Mikhalgi Anisuba Tangka ki hosik bot hadanari ayuk pung 13 phawbada apunbagi oina sada 19.amapan gi sangda bot hadanakre hosik phawbadi santi oina bot hadanari nataba thodok thobagi paw leite Numit nini sasagadaba Dr. Kamal International Manipuri Literature Festival Shillong 2019 ngasidagi Shillong da hokre amasung lan nanglaba Ukraine dagi hosik phawbada Bharat masa 13 hena puthoraglai paw leizare